ꯑꯃꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯣꯁꯄꯤꯇꯥꯜꯗ ꯃꯊꯧ ꯇꯧꯔꯤꯕ ꯗꯣꯛꯇꯔ ꯑꯍꯨꯝ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯒꯤ ꯁꯦꯕꯥꯔꯤꯁꯤꯡꯅ ꯐꯨꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁꯀꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ 13ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯅ ꯁꯤꯠ 300 ꯐꯪꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯑꯆꯧꯕ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡꯉꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯈꯣꯛ ꯄꯣꯡꯅ ꯂꯥꯎꯈ꯭ꯔꯦ꯫ ꯕꯣꯔꯗꯔꯒꯤ ꯏꯁꯨ ꯑꯃꯗꯤ CABꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯏꯅꯔꯒꯤ ꯇꯤꯀꯦꯠ ꯐꯪꯈ꯭ꯔꯕ ꯑꯣ ꯅꯕꯀꯤꯁꯣꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯃꯗꯤ ꯃꯤꯈꯟꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯗꯕ CABꯒꯤꯗꯃꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯍꯥꯏꯅ ꯏꯅꯔꯗ BJPꯒꯤ ꯃꯤꯔꯦꯞ ꯑꯣꯏꯔꯤꯕ RK ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯂꯤꯖꯥꯕꯦꯠꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯔꯤꯝꯁꯇ ꯉꯔꯥꯡ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯅ ꯗꯣꯛꯇꯔ ꯑꯍꯨꯝ ꯐꯨꯕ ꯆꯩꯕ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯖꯦꯅꯤꯝꯁꯀꯤ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯃꯍꯩꯔꯣꯏꯁꯤꯡ, ꯃꯦꯗꯤꯀꯦꯜ ꯑꯃꯁꯨꯡ ꯗꯦꯟꯇꯦꯜ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯃꯗꯤ ꯗꯦꯄ꯭ꯌꯨꯇꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯃꯦꯗꯤꯁꯤꯟꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯕ꯭ꯂꯗ ꯕꯦꯡꯛꯀꯤ ꯗꯣꯛꯇꯔꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ꯫ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ M. ꯖꯤꯇꯦꯟꯗ꯭ꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯗꯣꯛꯇꯔꯁꯤꯡꯕꯨ ꯐꯨꯕ ꯆꯩꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯃꯊꯧ ꯇꯧꯕꯗ ꯃꯉꯝ ꯁꯥꯟꯗꯕꯒꯤ ꯃꯆꯥꯛ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯀꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯅ ꯍꯣꯠꯅꯖꯕꯁꯤꯡꯕꯨ ꯁꯤꯡꯊꯥꯅꯗꯅ ꯃꯈꯣꯏꯕꯨ ꯐꯨꯕ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯩꯔꯝꯂꯕꯁꯨ ꯏꯁꯨ ꯑꯃ ꯂꯥꯛꯄꯗ ꯃꯗु ꯃꯣꯞꯅ ꯂꯣꯏꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ ꯂꯣ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯂꯣꯕꯨ ꯀꯟꯊꯣꯛꯂꯝꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯔꯥꯟꯕꯨ ꯂꯩꯔꯕꯗꯤ ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯗꯟꯗꯤ ꯐꯪꯕ ꯍꯥꯏꯕꯁꯤ ꯂꯦꯡꯗ꯭ꯔꯕ ꯃꯗꯨ ꯅꯠꯇꯅ ꯗꯣꯛꯇꯔꯁꯤꯡꯗ ꯃꯔꯥꯟ ꯍꯦꯛꯇ ꯄꯤꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤ ꯊꯥꯗꯣꯛꯄ ꯆꯨꯝꯒꯅꯤ꯫ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯁꯥꯒꯠꯅꯕ ꯗꯣꯛꯇꯔꯁꯤꯡꯅ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤꯁꯤꯡꯕꯨ ꯀꯥꯎꯟꯁꯦꯂꯤꯡ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯗꯣꯛꯇꯔ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ So there is something called as an Hospital Protection Act, which says that any damage to the hospital property or any assault on the working doctors should be dealt with immediately, and the culprit should be arrested immediately and an FIR should be filed by them. And the punishment will be for a minimum of 3 years imprisonment, which is a non-bailable offence, and some monetary punishment is also there. That should be done immediately. We all request the concerned department to take immediate action on the culprits and arrest them immediately and file an FIR. Ngarangi thokiba thongdo adu Jenims PG mahairoisingnasu akanba mawongda yaningdaba phongdokpaga loinana RIMS authority na mara leibasinggi mathakta aingi matung ina FIR panduna fagatkadabani haiba pendawa wafam kaya phongdokhi. Kainoma environment amada leiba ikoi safe oina feel tawba pami natragadi ikoi sumaina ahing no tinda yamna violence prone oiba area da thabak tawbasi ikoi su nuaite du authority na masigi matangda median khara changhaning. Not only the doctors, akoi students sing akoi bu nungsibi sing yauraga masigumba thengnarakpagi yabagi mobile as thengnarakpagi mob against mob lakpa madudi yam haibadi laibak thininga ba thodok oigani adubu khwai first di patient yengma matamda hana counseling phajana doctor sing su tawba mathau tai aduga as far as possible akoi gi resource ta lejeriba loinamak puthokna anaba sing yengbiba luna tawbiba sisu mathau tai masigi matang sidai sida akoi gi authority na su akoi gi any patient lakpada akoi yamasu yamdrasu hida lang thakta orsu khara pibiba no main power matik chana lehan biba aduga security personnel singsu kharamak adum thambiba darkar le nain lawjei adu akoi gi didi hariba singsi khara adum watli hauji ji khoina leijari ba mafam se Jenims ke parom patani ngarangmak RIMS ta Dr. Ahumbu patients party na assault of khibi matang jida nungai taba phongdokpa justice ta na ba oina Jenims ki doctor leiba myam se ngasi sit in protest puthok chabani haijaning badi medical officers doctors natraga medical staff hospital da leiba myam se India da Manipur da asmaina attack tawba moibu assault tawba case mathang chang nai na dumana hengat pagum mayam nu ubasu phangi karang kan dagi moi ki security natraga moi ki protection se phanga dage haibagi matang su moina haijari paudam jariba Devdarshan camera person ga loinana blessing yang mai Tom TV News Porampat Jenims.
Nakan amaromda Dr. Singh Purambagi mayokta RIMS ki casualty mamangda hospital asigi PG mahiroi singnasu ngasi wakan mifam chathaki. Wakan mifam aduda saruk yakiba singna Dr. Singh asoiba aranba leirambadi yai adubu achum aran thidokpa tawdana khud hekta thaba haibasi yaningde. Dr. Singh asoiba leirabasu madu aingi thongda thengnafam thoi haiki. Puram mi singje ngasi ngarang gi manade hanasu mafam kya jo thokre all media jo thoeba कि डॉक्टर सिंह दा हॉस्पिटल से अटैक तब खोद बजे मोइन करीम नुंगाई निंद्रदी कोर्ट ऑफ लॉ लेडी कोर्ट ऑफ सत्पियो डॉक्टर लोइन रेडी लेडी केस तौरो अदुगा माइ माइ थोकबा अचुम दुम लेरमजनी अदु नत्तबिदा मिवंदा डायरेक्ट फरम बजे सी दी कल्प्रिट तो बुक तोबियो सिने बे खनाइसे बुक तोबदु चुमनेगे कोई कहीं नते बुक अगेंस्ट द गवर्नमेंट सर्वेंट हु इज ऑन ड्यूटी अदुगी कई दो कोई क्रिमिनल प्रोसीजर लाखदौरिबा तरातरे शुभा लोकसभा मिखंदा बीजेपी न सीट चहुम की मथक्ता फंगनी हाइना चीफ मिनिस्टर एन बिरेन थाजबा फोंदोखरे वाफम असि ngasi वांगोइदा लैबा लाइनिंगथौ सनामही संगलेंदा पांगथोकपा बीजेपी की मिरेप अनि माइ पाकना पांगथोकनाबगी थौनीबगी थौरमदा चीफ मिनिस्टर एन बिरेन फोंदोखिबनी बीजेपी मणिपुर प्रदेश न सिंधुना पांगथोकपा थौनीबगी थौरम अदुदा बीजेपी मणिपुर प्रदेश स्टेट यूनिट की प्रेसिडेंट खेत्रमयुम बाबानंदा बीजेपी की नेशनल स्पोक्सपर्सन नानिन कोली इनर की मिरेप डॉक्टर आर.के. रंजन आउटर की मिरेप बेंजामिन माते कैबिनेट मिनिस्टर सिंह एमएलए सिंह हानगी एमएलए सिंह अमदी पार्टी की लुचिंगबा कयासु सरुक याखी चीफ मिनिस्टर एन बिरेन थौरम अदुदा वांगांगलदुना मखाताना हाइखी तांकक अनि थोकना पांगथोकदरिबा लोकसभा मिखन असिदा बीजेपी की मिरेप अनि असि माइ पाकनी मधुगी दमक्तसु ईश्वर की मफमदा थौनीजबा लाकपनी लैबा असिगी याइफनब तौबदा कांगलुप की ओइबा वाफम पार्टी असिदा करिसु लैते लैबा असिगी मियामगी याइफनब तौबा हाइबसिना अखोइगिदी अहानबा मिटयेंगनी बीजेपी असि कम्युनिटी दा बेस तौबा पार्टी अमन नते भारत नरेंद्र मोदी की सरकार अमुक हलखिनी हाइबसिदी मयेक्ता तादुना लैरबा वाफम अमनी हाइखी मतम अमदा इलेक्शन सी जाति की लेवल तो तंगबदोंना पॉलिटिकल पार्टी खरना धर्म की निंदा तंगबदोंना तौर में तो गसी बीजेपी ने थागत लिबुसिदी बेजामिन माते आउटर थागत लिबुसि कुकी होइना थागत बनते माते होइना थागत बनते नागा होइना थागत बनते भारत पुंबगी अदुगुंबा प्रजा मियाम की सेवा तमनरबा पुंबगी होइना थागत बनी मणिपुर मियाम की सिंह तम खाइना नागा है कुकी है पांगल है मिटई है लेकिन सेवा तो उनका थागत लीडर नहीं कम्युनिटी मक्तगी नते बीजेपी कम्युनिटी द पॉलिटिक्स ऑफ द प्राइम मिनिस्टर मोदी जी की सबके साथ सबके विकास पूरा मक्कु खोल पूरा मक्का पुन चलमी नगदमनी पूरा मक्कु थबक अंगनगदमनी पूरा मक्कु काना बपिगदमनी पूरा मक्कु हिमिनगदमनी है बादुमा जात बिजात धर्म की खेदब लेटमलो मधु फिलोसॉफी दुनी लाखदौरिबा तरातरे शुभा लोकसभा मिखनगी नहान मखै लाउथोकपा ngamdana लेरकपा कांग्रेस पार्टी की इनर अमसुंग आउटर द मिरेप ओइगदबसिंगी टिकेट गरांग अहिंग नोंयाइदा लाउथोखरे टॉम टीवी न्यूज़ ना ममांग टिकेट फंगनबा याई हाइना पीखिबा रिपोर्ट अदुमक चुमखरे इनर दा ओ नव किशोर अदुगा आउटर दना के जेम्स दा टिकेट पीखरे लाखदरिबा लोकसभा मिखन असिदा इनर की ओइना स्टेट अमसुंग सेंटर दा लेंगाक पाइरिबा बीजेपी की ओइना इनर दा होखिबा 33 शुबा लोकसभा मिखन दा मिरेप ओइखिबा अमसुंग अहुम शुबा ताखिबा आर.के. रंजन मांगजोंगना टिकेट पीखरबनी लोकसभा मिखल असिदा इनर की ओइना लेफ्ट पार्टी सिंगना सौगतपा मिरेप अमा ओइना सीपीआई की डॉक्टर नरा MPP की ओइना पार्टी असिगी स्टेट प्रेसिडेंट ओ जुगिंद्रो इंडिपेंडेंट मिरेप ओइना आर.के. सोमरेंद्रो अतोपा मिंग काइकू मिखल थेंगनरगनी हाइना लाउथोखरबनी अमरोमदा आउटर की ओइना बीजेपी दा बेंजामिन माते कांग्रेस की दा के जेम्स जेडीयू की ना थांगमिलियन किपगेन मांगजोंगना मिरेप ओइरगनी हाइना लाउथोखरबनी तांकक अनि थोंगना पांगथोकदरिबा मिखल असिगी अहानबा अमसुंग अनि सुबा तांकक की इलेक्शन नोटिफिकेशन गा मरी लेनना आरो ना थोखिबगा लोइनना था असिगी 15 अमसुंग 16 असि मिरेपचे पिसिनबगी अरोइबा नुमितनी यावसंग मनुंग तांग 22 अमसुंग 23 जनरल हॉलिडे ओइखिबगा लोइनना ngarang अमसुंग asi chayol asigi mari shuba thangza amadi ngasina nongmaijing oiba maramna kanagumba mirep amatana mirep pisinba leitri ahanba tangkaki oina hayeng mirep che pisinbagi aroiba numit oibana mirep khudimakna mirep che pisinaba thaurang tongnakhre inergi oina hangchit mirep che pisinbagi aroiba numitni paugi marakta naten ba break matang lozari
lamjingba jewelry na adomgidama khwaidagi asengba sana khwaidagi ahongba sana asamalda fanghanjari aikoigi service singdi inat kyoiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adomgi service ta leizari Ngasimak lengsin birau lamjingba jewelry private limited DM College Road opposite Memsi Mall Thangmaiban Imphal West email lamjingbaJewelry@gmail.com website www.lamjingbagoldbank.com contact us at 764293445 and 94029923991 Lamjingba Jewelry, good quality is our priority. Admission open for football coaching camp at Private Sports Academy Guwahati 2019-20. Realize the dream of becoming a successful professional football player. Get trained yourself by reputed and dedicated foreign and national coaches under the Academy Accreditation Program designed for All India Football Federation Youth League's preparation. This intensive coaching camp, to be held during vacation, is expected to help talented students, particularly of class 10 and 12, in grooming themselves into world-class football players. Enroll today for a 1-month residential football coaching camp at Private Sports Academy Mirza, Assam, under the guidance of Sports and Education Centre, Manipur. For further details, kindly contact K.A. Singh, First Notice Athlete, Gold Medalist, Managing Director, Sports Academy Guwahati, 8787842589, or D. Pankaj Das, Managing Secretary, 8486238629. Break matungda taram nokchari. State asigi chawkhat maikaida akhanaba midyeng thamba border gi issue amadi CAB na mapung oiraga Lok Sabha mikhalda mirep oina tholakpani haina Congress Party gi inner gi mirep oina naba ticket fanglaba retired IAS O Navakishore na phongdokre wafamasi ngasi Tom TV na Babuparada laiba mahaki yumda akhanaba unaba amada phongdokibani O Navakishore na makata na haikibada mahakna state asigi yaifanaba thabak khara tawzakiba adubu sak khangbiduna Congress Party na ticket pibirakpa asi lujingba singbu thagachari State asigi oina chawkhat thaurangi lamda akhanaba mityeng thamba nupi singi yaifa thaurangi kaya paikhatpana mapung oiraga mikhal asi thengnabani BJP na luchingba sarkar asina ngasidi leiba asigi miyambu tongan tongan thamba honari CAB puthokuna mising yamjadaba furup singbu manghanaba honari asigumlaba kaya asidagi kannaba aikhoina matik chaba luchingba ama khanbagi tangai fadaba lei asigumba kaya asi thengnanaba mirep oina thonglakpani haiki कोई राहुल गांधी जी ने हदक लापदा देखिए मैं स्पीच रहा है को कांग्रेस पार्टी ना सिटीजनशिप बिल से अमेंडमेंट से पास सुक्ताउ तो हल्लो है ना तो मैं तो ना तो बगे स्टेन में से लोगे बको सिर तो बात है ये मणिपुर की प्रजा सिंह की यामना हजी एम्प्लॉयमेंट की प्रॉब्लम को गवर्नमेंट सर्विस ना ngасai की यामना लिमिटेड होइबा अदु अतोपा कोई प्राइवेट सेक्टर से यामना मैन्युफैक्चरिंग बो और सर्विस सेक्टर बो और इसकी बिजनेस की लाइन से कोई प्रमोट तौनबा मधुगे स्किल मधुगे एजुकेशन मधुदा आई फोकस तौने ना थमजगे आइना तौजो होगदबा थबकसिंगदो अमुक्तंग प्रजा की सेवा से MP अमा ओइना लागा आई मपुंग फाना तौनबो होनजगे
Mikhanda mai paklabadi lamdam asigi mingchat purakliba sanaroi singidama akhanaba mityeng thambaga loinana miyamna pamdaba CAB gi mayokta lawfam thokpa thongdang logani haina inerda BJP gi mirep oriba RK Ranjan na haikre hiramasida report ama Tongan ba dharma chatpa miwai kayana khundariba praja singi khanba National Party na Center amasung state thong manena sasan taurabadada laivak asina chawkhat maikeida changsin mangamgani Sana khonabagi lamda national amasung international da mana lauraklaba sing amadi Olympian sing da pukning thogatpa oina pension scheme ama hogdoknaba tauri Loinana lakliba April taramathoi amasung taragani panda Manipur gi oina pangthokadoriba taragatare laksuba Lok Sabha mikhalda ina Manipuri parliamentary constituency da mahakna Manipur praja gi matingna mai paglabadi lawfom leijadaba lawmi sinmi singda lawfam mayum makai leijadraba singda yumpham pinanaba thauranga loinana art and culture amasung sana khonaba su hena chawkhatnaba thaurang thoksil kaya mai pakna paikhet kani haina lakliba Lok Sabha mikhal sida BJP gi mirek oigadoriba RK Ranjan Singh na fongdokhi First khoina hujik Manipur se mapung oina lawmi sinmi na mapung oibani na lawmi ayamba mage lawfam leite adugumba lawfam si land reform am torga lawfam piba aduga urbanization aduga different infrastructure development lakwa population growth lakwa sina ayamba khogi urban area si land fraction tawraga yumama sabagi lamphangdadana hujik homestead land less ki missing se ang phangni hengale mapungena urbanda rurbanda aduga rural area da koi mayum kai sana balam le jadaba migi masing si yam yame aduna ahan bada ina paikha chagen khali se land reform ama a new land reform in the national level aduna masi pj the target to lomi da ani subasina right to homestead land se masigi issue si pukhalaga mayum makai sana yumpham leitoba mi singsta pina na bhona ba sima aduga Manipur si sports aduga culture da yamda mangjin thaba loina na Manipur gi mingchat asi hariba issue ani sina prithvi da masak takpanina aikoina masida special attention ama piraga sports ta maruina national level da aduga international level da or Olympian singda makhoida khoigi pension scheme ama hawdokpa lakliba April taragat nipan da Manipur gi oina pangthokadoriba taragat tarelak suba ina Manipuri parliamentary constituency da India amasung Manipur da sasan tawbada yauriba BJP gi ticket ta mikhal thengnagadoriba Rajkumar Ranjan Singhana lakliba mikhal asigi matang da Tom TV da mahaki apamba sing amasung tawgadaba sing phongdokloduna mahakna makhata na hai masi hanasu haijakhre adubo khoi state ki central gi phibam si khara son bani na madumukti implement tawungamde smaina culture gisu national level da state level da aduga international level da Manipur gi mingchat porakpa singse masida ikuna pension scheme ama hodona honaba aduga loinana media fraternity na ngasi khoigi table da desk da phambada tana age TV gi screen da thop ngakte natana real field da tholaga tawbuse masigi journalist group asisu healthy oinana ba aduga sound mind sound physical body si oirgadi aphaba paumi oidana akhoi Manipur gi asengba achumba singse miyam da kare hani disseminate toba asingu sida so akhoi special attention pijage aduga Manipur se educational gi yamna aphaba half ama oibe yabani mamangai da oirami DM college mathanda leiring da whole north east India se except Shillong natana Manipur da akoi bagi state sing north eastern state sing se Manipur da laga like tamabane ado suddenly akoi dwindle down tawgre masi karmai tawraga akoi amuhana rebuild tawraga Manipur da international level da world class ki institution sing thammakanda akoi gi naharol sing se akoi gi exposure leitriba aduga kare haigani makhoi gi talent sing to proper tap tongam da sing se masi akoi na tap tongna bhona jaba adugi damukta hana mamangi da Narendra Modi na 2014 ki 16 Lok Sabha election da sumana panvirame Manipur se bio resource yam resoy asigi resource da base torga akhoi gi oiba typical oiba industry ama torga khoi gi earning capacity aduga ek is lap ko thamda akhoi gi participation capacity se build up tawni haiba se masi amuka so akhoi thrust bijari board habasi praja singh
ꯁꯤꯡꯅ ꯄꯤꯕꯤꯔꯛꯄ ꯍꯛꯁꯤꯡꯗꯨꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯤꯔꯛꯄ ꯍꯛꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯖꯟ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯑꯀꯟꯕꯒꯤ ꯁꯣꯛ ꯆꯪꯁꯤꯟꯗꯅ ꯈꯣꯠꯇꯅ ꯄꯥꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯃꯃꯥꯡꯒꯤꯗꯁꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯁꯨ ꯔꯥꯖ꯭ꯌ ꯁꯚꯥꯗꯗꯤ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯑꯗꯨ इनरगी ꯑꯩꯈꯣꯏ इनरꯗꯗꯤ पास तौखी लोक सभाददि अदो हौजिक मिहुट अमा ओइना एमपी मिहुट अमा सत्तोरे मणिपुरगी ओइना करिगुम्बा मियामगी फंगदना ट्रस्ट फंगदना माइ पालगदि सीएबी मतांगदा करि फेप लौगदगी मसी पीपल्स की सेंटिमेंट अदु येंगा नेशनल पॉलिसी दा अखोइना मधु करि हानि अखोइ पीपल्स की अपाम्बदो नेशनल लेवल की लाइबा सिस्टम सिदा अखोइना करमाइना एसिमुलेट तौरगा प्रजा सिंगी अकीब सिसु कोहंदबा जाति की इंटरेस्ट सु करमाइना गाकदगे हाइबगी पॉलिसी दो मधुदाई एक्टिवली सर मियामना अहाकी कोकथक्ता थांगतपिबा थौदांगना अहाकी ख्वाइदगी मरु ओइबा थौदांग ओइना लौगनी लमदम असिदा खुंदामिनरगा कांगलुप खुदिमक अमता ओइना पुनसिंदुना लमदम असिगिदमक याइफनबा होनामिनबा हाइबसिगी पांदमदा मिखन थेंगननबा थौरकपनी वाफम असि लेंगाक शासन पारिबा बीजेपी ना लाकदरिबा 13 सुबा लोकसभा मिखंदा आउटर दा मिरेप ओइना थोकलिबा बेंजामिन मातेना टॉम टीवी गा अखनना उनबा मदा फोंदोकिबनी महाकना हाइकी लमदम असिदा खुंदामिनरिबा चिंग अमदी तमगी खेनबा लेतना अमत ओइना अपुनबगी थौदांग लौमिनदुना लमदम असिदा अवोनबा अमा पुरकनबा होनगनी हाइकी चिंग तमगा नुंसिनबा पुरकपा इमोशनल इंटीग्रेशन है एमांग थाना चटकनी अदुगा लोइनना जाति बिजाति अमसुंग एखोइगी लाइहो अतै तैगी differences लेतना discrimination लेतना across every religion एना equally work तौगे हैदुना थोलकपनी मयामगी सेवा तौगे थोलकपनी मिस्ट्रस्ट लेरिबा एखोइ सोसाइटी मणिपुर यामना नुंगाइरिबा एखोइ लंपाकसिदा लमदमसिदा लेरिबा एखोइ फुरुप मयामसे वाखनलोन मानदबसि असि पुसिनबा एखोइ लीडर सिंग इंगेज तौरगा अदुगा एखोइगी पुन्ना ओइबा एजेंडा अमदु एना होइगिदी एजेंडा एगी हाइबा लेतरी मयामगी मिहुट सिंगदबनिना मयामना पाम्बदो लीडर सिंग तानरगा अदु ए पोथोक चगनी था सिगी कुनिथोइदा ngasiगी lenga asigi thodang loriba minister ts biswajit ki loinabi yauna lamdam asigi nupa nupi kayana ulo awang lekai da leiba mps farm da sanai yunai rambagi thawong aduda sinlangbada yaukhiba thangwaiban area gi manungda leiba mioi sing masana yana imung manungi ahal laman singa loinana athuba matamgi manungda thangwaiban united club da changjaraktuna wakhan taminakre वाफम असी ngasi nagamapan kangjabi lampakta pangthokiba paumi singa unaba amada TUC की वाइस प्रेसिडेंट प्रताप लेसांग थेमना हाइखिबनी महाकना हाइखि चथखिबा थवोंग अदु TUC ना लुमना लवी थौदो अदुकी मतंगदा थौदोक थोकफम ओइरिबा उलौ अवांग लेकाइदा चतुना अथोबा मतंगी मनुंगदा थिजिलगनी हाइखि चप चाब मोइदसु मतुंग सिगुम्बा लाइबक थिबा थौदोकसे थोकतनबा थाइमन एरियादा सिगुम्बा मियोइ लेरमनि हाबसे अखोइ तसिना थाइमन यूनाइटेड क्लब मयाम लुमना लौजे हाइतार लोइनना हौजिसु लमदमदुगी अखोइ ngaraangse सिंगी अंकन बखपा सिगी मरकसिदा अखोइ कनो तौबनिना अखोइ हुजि उलौदा हुजि प्रेस मीट चलोगा हाइदरगांदा अखोइ माइ बेंसि लमदमदुगी अखोइगी क्लब मयाम इनरगांदा अखोइ मोइना तौरमिबा सोइबा मयाम सिंदो मोइना हाइबा नतबा असुम्बा अखोइ मरिकसिम खंगनबि अखोइ तरा मंगारक शुबा स्पेशल ओलंपिक्स वर्ल्ड गेम्स लिसिंग अनि तरा मापंदा एथलेटिक मसानादा गोल्ड मेडल अमा सिल्वर मेडल अनि लौख्रबा लमदम असिगी सानरोय नांदैबम हेरोजितपु ngasi इम्फाल ईस्ट जिला परिषद की मेंबर सेराम नेकेना हराव तयामना ओकपगा लोइनना पुकनिंग थौगतख्रे All Assam Manipuri Students Union Hozai District Committee na sinduna yaksang kumhay ka mari lainana chathakiba Sports, Literary and Cultural Festival lising ni taramapan ngarang loisin khare numit humni chupna chathakiba festival aduda Sports, Literary amadi natki oiba kumhay amadi masana kaya pangthoki Thauram adugi saruk ama oina numidangi matamda ningthibi maitei chanu lising ni taramapan haina mingthonba sakhen biningo singi changdamnaba amasu pangthoki Changdamnaba aduda Maisnam Rupasila Chanu M Biranjana amadi L Ngobina mathangsina ahanba anishuba amadi ahumsuba takhi
Yausang manungda ulauda thokiba lamda masigi nupi amadi nan Manipuri nupa kaya yauna sana yunairam-bagi thawdo aduda mapung oiba thawdang lawkiba kai ningthibi nagamapana chathakiba thawdong adu lale hain haizakhre ngasi desamgi mayai loisangda pangthokiba paumi singa unaba amada kai ningthibi gi luchingbi NG Bimolata amadi thawram pangthokfam lam adugi mapu oriba kwa kaithel thokchom lekai mayengbam thasnana Mayam pundana yausang kumhaiga mari leinana chamin thakminakiba thauram aduda leibak miyamna yadaba mayai kaba nisa yu yaukiba aduma leibak miyamda lanchare haizaki thawong asigi matungda amuk hanna tawzararoi karigumba tawba tarabadi leibak miyamna pirakpa dandi adu harauna lawjagani adum oinamak numit aduda akamba yengbada nungaitaba firon set chaki haina social media da phongdokiba wafam adu arandani haiki Paumi singa unaba aduda Thangmaiban United Club ki luchingba singsu saruk yaki. Paumi singa unaba aduda saruk yakiba Desamgi Vice President and edition na thokiba thawdo asi kunai asigi chana lonchat yemong naba thawong ni. Matungda amuk hanna thoktanaba mama mapa oiba sing amadi ngasigi lengakna akanba mityeng changbagi tangai fadaba leire. Karigumba thawdo asida generiba singna matungda amuk hanna tawraklabadi leibak miyamna pirakpa dandi adu masa na yazagadabani haiki. Sigumba kenosinse pamdaba akogi khunai yamongna sigumba thawongsinse makhatana karigumba silakba natragna masigumba mari lenaramba taragadi akogi lebak miyamna piba adugumba kenodu chairak adu akogi lammapu amadi thoromsibu sinbiriba akogi kaina masi isana yana masana yana lawjagadabani amadi lawgani haibase akoina ngasi akogi wakhal taminaba stage da akoi punna Yaminare makhatana lamdamsida leiriba akogi mama mapa oibasingnasu sigumba aigi isasingna sigumba kumhai natragana karigumba amum lakpa stage karamba mawongda isasingna kumhai singsi isa isusingna kumhai singsi saruk yari masidida saruk yama matamda koi chatnariba khunagi lonchatsiga sajatsiga masi kayamu yamna sasanari susanari haibase yamna kupna nainabiraga akogi isa isu tungda hore ibasing naha akogi kenosingbo masi yang tungda senabi yu haidana akogi lebak miyamda appeal tawba haibasima akoi punna masi akoi yaminajai loinana akogi mapan lamda chatnaba sajat lisat adugumba mayam amakak akoina tammaga pusalaga akoina sida madugi matau tammaga maduna akogi leibak ama akogi lamsi saukhatpagi keno amakak saukhatpagi thaksi onbagi padam amakak oiba yaroi Masih aku lagi leba ama cakut pa leba ama kereta wahai masih leba tu tu lagi riba magi lagi riba mi singdugi quality lagi riba mi singdugi aku lagi pot aku na pothoi ba potho aku lagi lagi riba keno singdugi maduna lep ka dabani masih lagi dah harau kumai na teragana masih dah mapalam dah cana ba west lona cana ba Europe country sing dah tongan cakut kerabam form sing dah cana riba madugi harau kumai sing dah pusalaga madu matau tam maduna aku lagi cakut bagi kunai sih padam mu iba yaro hai basi aku lagi keno singna Manipur Laibiriba na hogulak liba ko gi nahasingna mase ko puna khangmin si haiba keno simasu wafam simasu ko gi desamgi makai degi phongdok thongdok chi sidai sida ko iche phongoi ka akoi ga se yamna family friend oina laibani aduda chumaina keno sima tausi phochena program tausi phochena aina yana dana ko che taure adugi tangtadi laibak yam thire aina ya thobudugi ko adu je matungda amhanna ai hingon se dei sida sigum se amhanna tawhala lanchari li thoigi ulogi yamna laibak thiba thawdok asida aikoina aikoigi side tagi lalena haijari miyamda Paugi marakthana ten ba break amatanga lawjari Hello, good morning, sir. Welcome to Lamjingba Motors. How may I help you? Lamjingba Motorna miyam da kana ba piri basingse kari no Khudongchaba kaya ma pizari. Aikoina phanganjariba products di trucks, tippers, haulage, bus, amasung genset ne. Documents ichangchangdana adomi sale amadi matam manghandana loan gi khudongchaba pizari. HDFC Bank, Lamjingba Finance, Amadi, Shriram Finance kasu Kutsamnana Junction Minari. Matik Charba, Kutsukulai Amadi, Crane Yauraba, Ekogi Sport Servicing Van, Adongi Damakta, Matampumba Dalejari. Bus Singyon Madanatana, School, College, Universities, Office Kitama, Contract Basis da Lobi Bagi Kudong Chabasu Tamjari. Amadi, Genuine Lay Part Singsu Ambigani.
ꯑꯗꯣꯝꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯅꯤ꯫ Advanced booking for events, conferences and party, 50+ covers. Aris Tower since 2002. Kindly contact us at 9612719966. Address Uripokudrom Lekai, UK Road, opposite petrol pump. Break matungda taramna ukchari. Laibak asigi miyamna khwaidagi thajaba ana layeng sang ama oriba New Delhi gi AIMS Hospital da sarukhara AIMS Hospital gi sarukhara ngasi yamna thajadaba mawongda mai chakre layeng sang aduda laikanariba miyoi yauna sebari kaya mipainaba poknakhre Thohadingdaba thogdo asi ngasi numidang pung 6:30 taba matamda AIMS ki trauma center gi khwaidagi mathak thangba sarukta thokibani thogdo aduda lanthum khara mangkhiba natana miyoi amata asopan yaukhiba leite mai chakle haibagi paw hek phangbaga fire tender mangana mai kanbagi thabak chathaki Masakang daba khulai paiba miyoi mangana rajniti gi oiba thoram ama yauduna leiriba BJP gi thongdang puriba miyoi ama miyamangda nongmaina kaplamle laibak phabadagi hinghore adum oinamak anakpa layeng sang amada aruba phibamda layeng pathap chathari Masada nongmai maru ahum panduna layeng pathap chathariba BJP gi miyoi adugi maming Rahul Gurjar chahi 53 kawi laibak thiraba thogdo asi ngarang numitang UP gi Bawani Mardi district ta thokibani April 18 da ahanba tangkaki bot thadagadaba Assamda punna kendra mangagi oina mirep nipan khaktamak mirep je pisilakre state aduda mirep je pisin khibagi matam pung nifu nipan khakta ngairabani hairi ahanba tangkaki oina pangthogadaba Lok Sabha mikhalgi mirep je pisinbagi thabak March 15 da loire punna Lok Sabha kendra Tara mari laiba Assamda mikhalasi tangkak ahum thokna pangthokani state adugi oina punna voter lakh crore aniga lakh 13,000 chatruka mari lai Arunachal Pradesh Lok Sabha mikhalgi thaurang paikhatpaga loinana Model Code of Conduct chatnaba haukraba matungda state adugi tongan ba mafam kayadagi ain kaina purambadagi fagatkiba senfam asi puna lupa crore ama yokre hairi hairiba senfam asida Itanagardagi fagatkiba senfam lupa lakh 19.2 ni hairi CPIM Luchingbi Brinda Karatna Haikre Miyam na Mayok Nariba Tonganba issue kaya mapung fana fagatuna Kanghanba Ngamnanaba Miyam na Left Party Singi Mihud Parliamenta Masing Yamna Thagat Pigadabani Mahak na Haiki Angangba Machugi Firal Asina Su Nomduna Masagi Humang Mamal na Hingliba Miyoy Sing Lomi Sing Amasung Employee Amadi Atay Section Gi Miyoy Kangrup Singi Damag Tabak Tauba Ngamgani BJP na luchingba NDA government ki matangda paladuna Brindana haiki madudi haukiba chahi manga asida Prime Minister Narendra Modi na Kanglup kayabu machoi tana ba honabaga loinana Constitution bu khongaung naduna democracy ki institution singi mathakta landana ba honaduna lakli Loisilak pada maru iba pa amuka na pizari Hospital da mathau toriba doctor ahum layeng balakpa miyoi gi sebari singna furambagi mayokta RIMS amadi Jenims ki doctor amadi mahairoi singna wakan mifam chathakre Taratare Shubha Lok Sabha Mikhalda Center amadi state laingak sasan pairiba BJP na seat chahum phangani haina Chief Minister Birena achauba thajaba amaga loinana wangoi gi miyamda makhau pongna laukhre
border gi issue amadi CAB na mapum oiraga Lok Sabha gi mikhanda mirepche oina tholakpani haina inner gi ticket fangkhraba O Navakishore na haikre amadi mikhanda mai paklabadi lamdam asigi miyamna pamdaba CAB gi damak lokfam thopa thodang logani haina inner da BJP gi mirep oiriba RK Ranjan na phongdokre ngasigi oinadi Manipuri pau mata asal loizare miyeng tabri ba pumnang po amukana khurumjari